अहानबदा मरुओइबा पाव योगा मसाना असे हेन फगत हननबा अमदि निंगथेना योखत्तुना थमनबा योगा काउंसिल अमा सेमबगे तंगाई फदबा लैरे हाइना गवर्नर डॉक्टर नजमा हेप्तुलाना फोंदोक्रे पुरा करप्शन थिंगबा नत्रगा हंथहनबा आरटीआई गिना अनौबा मतेंग ओइगनी हाइना राइट टू इन्फॉर्मेशन वीक पालन थौरम लोइसिनबगी थौरम द स्पीकर वाई खेमसाना फोंदोक्रे अमदी मेरा हौ चोंबगी थौरम स्टेट की थाकता पुना कंगलादा पांगथोकमिनसी मचोय मचोय पांगथोकतुना मरिंग मरांग हनबा तौबिगनु हाइना ऑर्गेनाइजिंग कमिटीना अपील तौख्रे खुरुमजरी टाइम्स ऑफ मणिपुर की नुंगथल की पाव मियेंग ताबिरिबा सिंगबु विद्यापति म्यांगलंबमना ताराम नोकचबगा लोइनना हौजे पाव संदोकना पिजरी योगा की मसाना असीना अखोई की हक्सांग फना थंबदा अमदी पुकनिंग वाखल लैताना लैबदा अचौब मतेंग अमा ओइरी मसाना असी हेन फगतनबा अमदी निंगथिना थमनबा योगा काउंसिल अमा सेमबगी तंगाई फदबा लैरे हाइना मणिपुर की गवर्नर डॉक्टर नजमा हेप्तुलाना फोंदोक्रे वाफम स्कूल मणिपुर ड्रामाटिक यूनियन MD हॉल पांगथोकपा नुमित इनी चथगदबा कुनमरीरक सुब स्टेट लेवल योगा फिजिक्स चैंपियनशिप लिसिंग तरामापन हौदोकपगी थौरमद फोंदोकखिबनी योगा फिजिक्स इंस्टीट्यूट एंड स्टडीज मणिपुर ने सिंधुना पांगथोकपा चैंपियनशिप हौदोकपगी थौरम अदुदा योगा फिजिक्स एंड स्टडीज मणिपुर की प्रेसिडेंट TS सामुंगौ मणिपुर थिंकर फोरम की जनरल सेक्रेटरी M असनी कुमार सरुक याखी गवर्नर डॉक्टर नजमा हेप्तुलाना योगा की मतंग मिपुम टीमना खंगनबा हाइबसी हौजिकते यामना तंगाई फदबा अमा ओइरे ngasi मिरोल अमदी महिरोय सिंगदा खंगनबा स्कूल के सिलेबस ता हापगे तंगाई फदबसु लैरे NCERT नसु योगा की मतंग हेना खंगनबा NCERT की मखादा लैबा स्कूल सिंगदा यावहनबा थबक पाइखटपा हौख्रे पांगथोकलिबा चैंपियनशिप असना योगा सानरिबा मियोय कियादा कानबा पीरगनी योगा की मसाना स्टेट असिदा हेना पाक्थोक चाउथोकनबा स्टेट सरकारना होटनबगी तंगाई फदबसु लै स्टेट असिगी मरी लेनबा डिपार्टमेंट सु हिरामसदा अखनबा मियेंग चंगदुना महिरोय सिंग येंगदुना योगा असि हेना फगतनबा होटनबगी तंगाई फदबा लै लैरिबा योगा असि इंस्टीट्यूट सिंग असि हेना मपांगल हेना कंखत हनबगी तंगाई फदai फदे इंस्टीट्यूट असिना सिंधुना पांगथोकलिबा चैंपियनशिप असना हेना कानबा अमा पीरगनी हाइना मखाताना हाइखी that the concerned department of the state government will pay due attention to this aspect while pursuing the agenda of promotion of the yoga in the interest of the students worldwide. In the present day, yoga is catching the attention of more and more people as well as the government. I am aware that in many states of India, yoga councils have been established to regulate, streamline and maintain the standard of yoga education. The already existing yoga institute should be properly strengthened with adequate structure and resources, and I am hopeful that the state government will certainly take up steps to address these issues in due course of time. नुमित निनी चुपना चथगदबा चैंपियनशिप असिदा पुनर सानरोय चनिगा कुनमरी रोमना सरुक यारी पांगथोकलिबा चैंपियनशिप असिदा सरुक यागब ज्यूरीस सिंगदा गवर्नरना सर्टिफिकेट सिंग पीदुना इकाई खुनबु उतखी लोइनना योगा की डेमोन्स्ट्रेशन अमसु उतखी पांगथोकलिबा चैंपियनशिप असिगी मतंगदा योगा फिजिक्स इंस्टीट्यूट एंड स्टडीज मणिपुर की प्रेसिडेंट TS सामुंगौना हाइखिबदा इंस्टीट्यूट असिना लेप्तना ngasi फावबा चैंपियनशिप असि पांगथोकतुना लागली मसिना योगा साननिंगबगी अचौब इनोट अमा पीनब होटनबनी हक्सांग निंगथिना थंबदा अमदी नादा येक्तना लैबदा अचौब मतेंग अमा योगना पीरी हाइखी ngasi 24 suba yoga physics championship se mapung phan biba maya mathawai yaw saru yani basi damanta aina as a president of yoga physics institute and study aina maya mapamda tawman khampa jari
ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯋꯤꯛ 2018 ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯟ, ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯦꯌꯔꯃꯦꯟ ꯈꯥꯏꯗꯦꯝ ꯃꯅꯤ, ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯒꯤ ꯁ꯭ꯇꯦꯠ ꯆꯤꯐ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔ ꯑꯣꯏꯅꯥꯝ ꯁꯨꯅꯤꯜ ꯁꯤꯡꯍ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯒꯤ ꯁ꯭ꯇꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔ ꯗꯣꯛꯇꯔ ꯁꯣꯏꯕꯝ ꯏꯕꯣꯆꯥ ꯁꯤꯡꯅ ꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ngasi thauram adu athoiba mithunglen gi oiba warol piraduna speaker wai khemchanna right to information asina miyam da tongan tongan ba makhal gi kanaba kaya piri Manipur da corruption thingba natraga handhanbada RTI na achoba mateng oigani Manipur da khundari ba mipum khuding makna RTI gi kanaba sing khangjinduna kanaba sing asi launa na ba hotna si haiki corruption si koi lai kuram bata paisa katpa ki tai da thabak khapa da su paisa katpa oina sum chara la khoje this is very very unfortunate and I koi ponna corruption si yana da thingban taba muje handala mateng amana amagi mateng panglaga masi apan kitang handala ga di thingbu ya roi ana ahan ba masi handala ba puna thabak tongina bada koi right information RTIC koi department kudi mangna maram sana sana pakum bibi laga afabalewa mo oinse harga itenjari Amarom da ngasigi thauram adugi person oikhiba khaidem manina Manipur gi miyam gi right sing asi ngak senabagi damak laingak na honabani masida miyam na masa masa gi right phangnaba hotnagadabani maduda karigumba lengaki maikai dagi karigumba ayat pa pirakpa leiba natraga na RTI gi makhata na lengaki department amana aran ba thabak ama tawramba tarabadi makhoi gi mathakta tawbaya ba thabak thauram kaya murum adu miyam puna khangmina na ba hotna si haiki I would like to suggest Commission ki oiba rules and regulation nama bainana ba semi sanana ba hone ri aina itare ai honorable commissioner Dr. Ibam Sadegi adu mai rule bi makada amuk hena sabak se hana phadana chathari ba yam na tangthili se si mathak tasu adu ba mong ta na chathabang na ba thambiu ana thotokba ngasidi maru oina angang singi adumba essay competition gi Laklibo October gi tara humdoi mera ge tara mangani panba mera hau chongba thoram asi kanglada pangthok kadori be state function da puna pangthok minasi machoi pangthok tuna maring marang hanbigi thabak tawbiga no haina organizing committee gi convener L Ratan Kumar na appeal tawkre Mera hau chongbagi mangoinana ngasi kanglada pangthokhiba pawgi mifam amada mahakna makhataraduna pangthokadoriba mera hau chongbagi kumai asigi nungi oiba pandamdi aikhoigi nat amadi chatnebi yokhatpa chingmi tami ani machin manauni haibagi paujal piba amadi lamdam asida maihorol digi hauna khundaduna lakminaraba phurup singi marakta thajaba amadi nungshi chanana hingminaba haibasini Pangthokadoriba kumai asida chingmi kaya amasu laktuna saruk yagani kanglada pangthokadoriba function asina state level gi oiba function oibana mafam da machoi pangthokpagi thabak tawbiganu miyam punna mafam asida pangthokminasi haina mahakna makhata khi अखोई हेरिटेज दा अखोई कल्चर दा मरिंग मरांगदबा अखोई अनि थोकबी अहुम थोकबी मणिपुर दा लेबा पोट से अखोई तहनजनिंगदे अदुना यारगदी लेबाक मियामना नुंसीबीदना मेरा हौचोंबा हाइबा पोट से स्टेट की गवर्नमेंट सु पाइखत पिरक्तना दगी सना कोनुंग अमदी मरी लेनाबा लुप खुदिंग मंगना पाइखलक्तना पुन्ना पांगथोक मिनरिबसे मसीदा खुदिंग मक लाकपीरे हायरगा सरुक यामिनसी पुन्ना पांगथोक मिनसी हंदकिन हंदक ओइग्रबसु तुंगदा लाकदब सही सिंगददी अखोई मेरा हौचोंबगी थौरमजिदी मणिपुर की ओइना अमता पांगथोक मिनसी Art and Culture ki Joint Director L. Kesorjit na haikibada chingmi tami anigi marakta nungsi sanaba amadi thajanaba purakpada mera hau chongbana aduki matik chawraba thaudang lauri masigi yenglaga kumai asi state level la puthokduna pangthokpagi tangai phadaba leire khanduna lengak na kumai asibo ahumlak subo oina chawno pangthokna ba hotnabani miyamna su chingtam khaidana kumai asibu yawba lakpiu numit asigi oina kangla manung changbada filo jaroi haina mahakna haiki मेरा होकचोंग बस अखोगी स्टेट की ओइना मरु ओइना कल्चर डिपार्टमेंट की अखोगी दी ख्वाइदगी चावबा अदुगुमबा अखोगी मणिपुर की लेजरिबा चिंगी तमगी इचिनिनाव फुरुक की मयाम पुनमक असे अखोई
amata oina amuktang unabai gi khudong chaba do masigi festival asina pi banina akoi gi main objective asi masiam yari mo kai mai pauna culture gi leiriba valley da leiriba culture gi activists sing adagi di ching da leiriba isilina punama ase koi amuktang punna bagi akoi adugumlaba khudong chaba do akoi mera hokchong musida phangmani makata ba pau pizadring da break matang lozari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lagpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga. Aikoigi phone number 6909126615 natraga 700580023 da call tawira u. Prabhavati Handloom. Nupi aikoigi di khongthang khuding seksiningai gi seksiningai ngaktani. Mafam matam khudimakta aina cheksinduna talakli. Adubu mahausayi khongchatnina khudong thiningai atumak oi. Manipur da ahan boina iramdam masida sajaba Ningol Khudo. Adubu ngasidi akhoi chingnaningai oidre. Aikoigidamak Bright Enterprises ki Ningol Khudo. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Break ki matungna makata ba pausingda Mamangda palamba Congress ki lengakna project kaya mapung phana loisindana sangaramba ngakta oibana haujak lairiba lengak asida achauba awaba ama mayokna hale haina Khurai Kendra ge MLA su oiriba MSPDCL ki chairman L Sosindrona pendaba phongdokre Bisnupur district ki manung chanba kumbi amadi sugnu anigi lonaba wangoda laiba 33/11 power substation ngasi hakthengna yengsiladona Sosindrona makha taraduna Power substation asi kumjali singini tarataruki December 18 mamang laingaki Chief Minister Oiramba o Ibobina mapung phana saba loisindana sangarambani supnatagi chayol ama anikak mai piramlaga mapung phana chalaiba ngamdana leirakhibani adubu maikai asomgi miyamna thengnariba khudong chadaba asi yenglaga athuba matamdagi substation asi mathau tawhallagani lamgi chayetnaba leiramba adu ngasidi laikhai tare laingaki maikai dagi su mafam asi Katkiba imungi mioi amada substation yengsinbagi thabak haple madigi offer letter ngasi khushinare athuba matamda substation asigi fencing khaba hauragani haiki yengsin khongsat aduda kumbi kendragi MLA SB rasu saruk yaki sugunu esigi yamna maru oiba suma substation ama hanagi lengakna akoi incomplete oina akoi sangabramdana tawbiramba aduga mu hojiksina idi chalaibi yaw mongi stage amada thambirama magade akhoi siam layu padame adu akhoi gi paliba sarkar jina haibu tare tawrise congress ki matam da ba incomplete sangar ma myam ji lotion bada ba akhoi ji akhoi government ji adoke mati awaba ma akhoi da pure aduga hariba substation ji gi land donor oibiri bi ji akhoi na hana matam sang na pending leramba negotiation gi kanu duna si akhoi na moi gi family ma da akhoi na khusin najaraga moi gi employee ma akhoi na station asi yengsinna ba hai tare adamaina akhoi na amma moi da thamjari Nomigi oiba Mau Market ngasi Tidim Ground the Pangthokre Mau Imphal Market Coordination Committee gi meeting makhada Youth Rising Star Club Tidim Ground na sinduna pangthokpa Mau Market aduda pot laiba lakpa mioi singna chikna China na tinki
Manipur Building and Other Construction Workers Welfare Federation na Federation asigi chairman oiriba MLA Haikham Dingobu Sinmi Singi Kuina Panduna Leraklaba Lengak na piba Kanaba Singh Kanna Hotnabiduna Atenba Matamda Thadok Pirakpagidamak Thagat pa Phongdok Jari Haiki Watuna Leriba 2016 Awatpa I could benefit Pitopungam Leriba Port Asiga Atumatuna Pitopiba 17 Pitopiba Luna I think it hasn't by other Leriba Posi Atubuda board के authority ना तो बिरक लगती कोई federation में क्या दिखे हनी वाले तन थागत जगनी मरमतुना कोई ना मतम सांग की मांग रही मांगजे रखपा सिंह benefit भी थोप पसीने को चक्कों को मांग नंग बसिमक department सी whole team सी क्या चौबे फोटो मनी हाइरिंग सी media की कुतांगा federation में क्या दिन हुआ फोंदुक चले Malemgi atai mafam singda pangthok nabagum Hainokbok amasung Waroi Sing Children Club People's Resource Development Association Bishnupur Action at amasung Namoikul Youngstar Club Hainokbok awangna khusam naduna Gulf Force Unscripted and Unstoppable Haiba Wakalon the International Girl Child Day gi thoram ama Oinam Kendragi manung chanba Hainokbok awang LP School da ngasi pangthokre PRDA की Assistant Secretary Su Oiriba TOMTV की Correspondent Dr. Hais Roman, PRDA की Action at LRP Project की Sponsor Coordinator T Latarani Devi, Coordinator TS Bimol Kumar, Hainokbok Meira Paibi की Secretary L Sana Devina, Thauramadu Akhanaba Miyoi Sing Oina Saruk Yaki. Thauramadu Saruk Yaki ba Children Club की Angang Singda Makoina Children Club Sing Chakhotnanaba Lauriba Thaudangbu Ikai Khumnaba Utuna Innaba boy sing yentoki Thauramadu Latarani Debina Fongdokibada Kunaista Nupi Singbu Namtaduna Tamba Asi Mitna Uba Oina Hairuba Yadragasu Adum Jetneri Kudamoina Nupi Singna Panchayki Mihut Oina Karaba Paubada Tabak Thorum Sing Amadi Meeting Sing Magi Nupa Singna Mahut Chilaga Chatpa Adumak Tengneri Saukotpa Kunai Ama Oibada Nupa Nupi Thong Manaba Jangi Haibasi Maikai Kudindagi Kangminaba Jangi Haiki Nupi na mana decision making do yaurani and mana part to low manena magi decision making do fully ma enjoy to mama decision making the Nupa na interfere to bidaba magi right to fully enjoy to han biba si hayan ningi aduduga last week na hairada angang nupimcha singsi safe tausi moibu freely and freely fairly without any discrimination moise free education phangansi sama semakanda moi seminasi Child Protection Haiba Hiramda Bishnupur Block ki Panchayati Raj Institution Singi Nomgi Oiba Sensitization Cum Training Program Ama Panchayat Resource Center Bishnupur the Department of Social Welfare Government Manipur District Child Protection Unit Bishnupur na sindona ngasi pangthokre Thauramadu Bishnupur Deputy Commissioner Nita Arambam Bishnupur City Block Development Officer K Jadumani Amadi Bishnupur SP Priyadarsini Laisramna Jingbana Saruk Yaki SP Priyadarsini Laisramna Phongdokhibada Haugatlakliba Angang Singda Chathaba Miyot Minai Amadi Makhoigi Mathakta Chathaba Crime Sing Yengsinduna Mateng Pangbiba Makhoigi Tungi Yaifanaba Hotnabiba Asi Tangai Fadana Taudaba Yadabani Makhoibu Yaifanaba Hotnabada Kangbada Yadaba Singsu Ngasigi Thoramna Soidana Mateng Panglagani Haiki Chahita Nipan Exu Diba Music at all levels, because they protect our abuse, exploitation, neglect, because they protect our healthy congenial atmosphere, create atmosphere DC Nita Arambam na Phongdokhibada Awaba Taraban Natai Sadaba Phibam da Ladiba Angang Singbu Kudaki Laukatpam Thokpa Taurang Laukatpa Makoibu Makatana Nungayai Fanaba Ohen Maba Shinba Aikoigi Taudangni Handaki Upokpi Kunogi Taudok the Jeneba Angang Amasung Mahaki Machin Manau Singsu Akanaba Taurang Laukatli Amadi Makatana Yengsin Kigani Angang Singna Aikoigi Tungi Punsi Oibanina Makoigi the Makyai Fanaba Hotnaba da Kodimakna Taudang Lawinasi Haiki
government attention daka oiba amang laiba taragadi laiba asigi nagrik ama oina kari togani amadi kanada report togani amadi amang mari leina scheme singsi matang asigi district child protection unit Vishnupura sinjariba sigi program asida mayam na lo go sir tropina wakatamina Tungi Yubi Udatori Pakan Singsiku Napi Sentriba Akoi Puna Legislation Caminasi Jiribam ka tainaba Assam gi manung channa laiba Namdailong Cemetery da All Jiribam United Club Association achuka amadi Jiribam gi paumi gi kangbu amana asiba hakchang oina Jiribam gi Baiboni dagi phangkhiba Manipur Police ki Constable Moirangthem Bikarjit ki Gari lairamba mafam aduda langla langjin thiba chatkre khongsat aduda saruk yakhiba ajuka gi president M Maipak Sanana phongdokhibada Bikarjit ki misi asi yamna chingnangai oiba semjin chajinbo oiramba yaba khara chingnaba lei haiduna imung manungi maikaidagi phongdorakpadagi mahakna gari thamlamliba mafam asida yengsinba lakpani masida Manipur Police Department amadi government ki maikaidagi Matau karamna siram libano haibadu thijinaba memorandum ama disiki kuthangda ajuka na pisilagani haiba wafam su thamki artificial oiba pot khara chingarpa family gi side gi phongdorpadagi All Jiribam United Club Association gi team amadi koi media person singsiga mahakna last oina phamam mi hariba aduga magi na pugiba gari adu khabam oiriba akoi gi longrai jang amadi अखोगी जिरी कोई कमंगा निंथेंबाम दगी छु खरा मखा कुमधरगा लैबा अदुगा अखोगी ट्राई जंक्शन ओइबा जिरी तुरेंगा बराक तुरेंगा की ट्राई जंक्शन ओइरिबा अखोगी जिरी मुखारी बसिदगी छु जौद्रिंगागी मरककी आसाम लोम थंबा साइड तादुना असिबा डेड बॉडी सि लैरे हैदना जिरी पुलिस ना पाउ पिरकपदगी हारिबा डेड बॉडी असि फैमिली ना चलगा जेंगमदना चुममे हैदना तौबदगी मार्क्सी तौबम थोपा अखोई केस सु एफआईआर मा जिरी पुलिस ना तौर मतुंगदा All Manipur School Students Transporter Association Amastana Chahi Khudingi Leptana Chacharakpa Amasta Day Kumsi Chahigi Oina Lakliba October Tara Marida Katwa Naurem Laikai da Laiba Naurem Laikai Community Hall da Pangthok Lagani Numit Asida Amastagi Makada Service Toriba Manipur da Laiba School Band Khudingmak Thabak Lepkani Haina Association Asina Thadorakpa Cherolamana Kankanlakli Amuka Hana break Amatangalozari Diwali amasung Ningol Chakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kungani pan gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Red Shopper, an online store based on indigenous food items. Iramdamgi oiba chanaba potlamsing online da Red Shopper gi khuthangda laina khangbigani. Delivers to all over India. Yamna thuba matamda delivery gi khudongchaba su fangbigani. Delhi gi oinadi iramdamgi oiba mana masing sing su fangbigani. Masida sunatana same day delivery gi khudongchaba su pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local. Break ki matung da taram nokchare madi makhata ba pau singda Hiram kya da sota duna lairiba lamlai kendra bu Manipur gi atai mafam singa chawkhat lambi da manana chatminaba ngamnanaba handakta nauna sem kiba lamlai kendra development political forum gi nauna thau pugadaba miyoi sing wasak laukhre wasak laubagi thoram adu ngarang lamlai napet palida laiba haisnam hemjit ki yumda pangthokhibani nauna wasak laukraba singi manungda forum asigi president thokchom khamba amadi general secretary oina KS ingocha yauri LKDC gi advisor
Achoibam Dabensu Saruk Yakiba Wasak Lobagi Thoram Aduda LKDPF ki President Toksom Kambana Tam Kayarak Kendra Asigi Mihut Oiriba Mioi Singna Yang Sinbiba Watmana Lamlai Kendra Asigi Chaukat Lamzelda Maning Halakli Masina Maram Oirika Kendra Asigi Miam Asi Awaba Kaya Mayok Naduna Lakli Pumnamak Asi Yang Luraga Kendra Asibu Chaukat Lambida Karada Oirabasu Kumang Chausin Bangam Nanaba Amadi Hingbagi Thak Wangkat Hananabagi Wakalonda LKDPF Asi Sem Kibani Haiki Forum Masibu Akoigi social worker Amadi Lusing Purel so Ibiriba leader Siri Asoibam Deben Singh social worker ki Makada Akoina Tabakasi Chathajabani Akoigi Pandamdi Ishagi Oiba Katok Saba Kendra Siki Awana Lairiba Kendra Siki Sotaraba Sibu Amuktang Miyam Manaba Kendra Mo Wainabakidamukta Akoina forum Masi Semjaraga Angamba Takta Akoigi Kendra Sibu Sakutaba Yadi Haibagi Wakalon Kanjaraga Akoina forum Masi Semjabani Lamai Kendra Sahi क्या करे एमएलए कार्य जे सही तरह सुरक्षदुरे ngasi फाव लोकल एरिया देबम फंजे कदाय जाकनु खंगदे मीडिया द कइदा कैम द तौदे करी तौवे हाइबे करीम द फोंतोक तुमिन लई मसी जो अखोइने याम अंगप म फावे हाइतारे अखोइने तमजनिंगी अखोइ कराब सांगुंबा एमएलए अमा लेरगदी लमनाइ केंदे सखत्रग सखुरकदरा हाइबा असाजे मियाम पुनमन लमनाइ केंदे पुनमन खनबो खनमसे खनमने वफनसे मियाम पुनम थमजगे Amaromda Thoram Aduga Mari Lenena, how Kibachahi Ahum Romgi Mamangdagi, social worker Amadi, LKDC advisor na Achoba Todang Lodona, Chahi Humpugi, Matakta Laiba Ahal Oiba Mio Sing Amadi, Mapu Roiba, Lake Hidrabi Nupi Singi, Tagi Pensingi Senpam Suyen Toki. Chalau Bazarda Laiba Lamlai Block Congress Committee Office ta Pang Tokiba Thoram Aduda, Lamlai, Chalau Napet Pungdongbam, Uyung Makongi, Kangatlaba Ahal Oiraba Yauna, Mapuroiba Lake Hidrabi Nupi Chamaga Yankhaida, Pension Senpam Kusinaki. Tauramadu the pension Panglabi beneficiary Toksom Ibem Jana. Ngasi pension Pangliba Mioi Sing Asi, Hauzik Pauba Sarkargi Oiba, Kudong Chaba Amata Pangbalatri, Masida social worker Dabenna, Hotna Biduna, Masagi Lanai Senpam Nagi Pension Senpam Yentokpiba Asi, Apen Bapo Ihaina, Pongdoki. Ipa ipuna thambiramba aikhoigi natki oiba kabokpu meyamda saktakpada chauna mateng pangliba MS Sanatombi Kabok Making Industry Irengbamda leibagi Directorate of Trade, Commerce and Industries Government of Manipur na sponsored tawduna Saba Kabok Sing Sangabagi Thoram ama pangthokre. Thoram aduda saruk yakiba Directorate of Trade and Commerce and Industry gi Deputy Director Iboholbi Kuman Chana, MS Sanatombina, Kabok Putoktana, Mai Pak na Mioi Mari Manga, Tabak Piri Basigi Matakta Hena, Mioi Chamachani, Tabak Pina Bahotna Minasi, Amadi, Government ki Lak Libi Skim Asigi Matangda, Office the Lak Biduna. Kana na biduna Kodong Chabasing, Lobiu, Loinana, Iskim Asigi, Kana Balona Bahotna Bada Lamgi Matau Tabana. Tampaki Lamdadi, Kodong Chadabakayasu, Mayok Nari Haiki, Dr. I. Ibohol Bina. Tabak ama tawbada commitment changi loinana masaga loinana risks lauba mathau tai masida lauba ngamlaba matamda the entrepreneur oiba ngamlagani loinana asigumlaba small scale industries sing asibu thauna piba mathau tai amadi makhoigidamak lepiba mathau tai haiki ai tawdoriba thabak ai tawdoriba lalon base ai kabok sadoriba aina sanloidoriba aina lo udoriba se masesida Sien mang maya, risk sama di lae, kudong tibam di lae ba, risk se ay masih lobo ng batay, ano na masih commitment, risk, ani si pula ka na koi entrepreneur ay koi na, tauna pipi ba matong tayo. Lekay sila lady ba maruin ni, lekay sila lady ba koi na, maonda ay di puning tawag pipi ba matong tayo, maonda ay koi nangi damot ka koi lady hay din ay koi maonda ay di Self-Employee Finance Investment SEFI Linkat Kibagi Chahi Manga, Parakpagi Thoram Taubal Wang Matabada Leba Indoor Stadium the Pangtokre. Matau Nintina Pangtokpa SEFI staff sing the Kudol Pot Biduna Pukning Togatpana, Mapungoiba Thoram Oiki. Thoramgi Matangda SEFI Director Sunday Akoizam Nahai, Lamdam Asida Lairikti Hairaga Adubu, Lenga Ki Makada, Tabakti Pangzadraba Mioi Kayabu, Masagi Sentok Lambi,
amamam semjaduna imung manunggi semitlonda mateng pangnanaba amadi masagi haithoi singthoiba sing uthoknanaba pambai ama pinaba sepi lingkhatkibani haiki naharon singbo akoida thabak boida job employee generate tongnogi damata amadi then akoigi skill ni hairaba aduga magi senthok lambil lejadaba aduga magi financial magi help leitaba adu makangu jingda phina finance help toroga aduga makoi busu akoina mateng pambiraga akoi busu hingba makoi busu hingba sigumagi pananda District Legal Services Authority Thawbal amasung Legal at Clinic Thawbal anina punna sinduna World Mental Health Day gi palan thoram ngarang Langathel Moirang Laikai da Laiba Kulasandra Children Home for Mentally Ill for Boys ki hall da pangthokre Suicide Prevention haiba hiram da pangthokpa thoram adu da Advocate MD Zakir Hussain na Legal Services to the Mentally Ill and Mentally Disabled Person haiba hiram da Clinical Psychologist Miranda Yendrembam na Suicide Prevention and Importance of Life Skill Education for Adolescents haiba hiramda Advocate K.I.S. Babitana General Law gi matang da resource person oina wa ngangki Thauram loisilakpada Children Home da leiba angang sing da khodol pot sing piki Haukhiba ningthokaba numita Assam gi Dima Haso District ki Umarang Soda leiba Kapili Hydro Power Project ki pipeline Kaibadagi ising na laksan kiba nipko gi stop mari ngasi numit mangani chalaba phawba thiba khangdana leiri ngasi su thiba homagi thabak kan chathari adubo ising gi imai wangkhalakpana maram oiraga thiba homagi thabakta khurau thangle amaromda Kopilitorial gi mapanda leiba mafam singda high alert lauthokre nipko amadi district administration gi makok thongba sing thaudok thopam aduda laktuna kupna yengsili Assam ki crime branch amadi Basista police na punna chathakhiba rat amada cyber criminal manga ngarang Guwahati da leiba hotel Nakshatra gi room number 607 dagi fare hairi pharaba miyoi sing adudi Akash Sharma Samarendra Barma Farfula Laljanu Sunil Balglare amadi Mehers Ahmad Laskar ni haina police ki pau amana makhatari makhoi makhata na wahang pahung chathanaba mari leinaba police station da sinakre ngase ayuk phongki ba pause singi moroi ba pausing amuktang punna khangminasi Lamjingba Times Craft Entrepreneurs Traditional Craftsmen gi conclave pangthokre Manipur da entrepreneurship culture mathok tari Engineer singna lambi gi assessment data lobada section C TH Biswajit Food Safety Department na niyam kaina yolamba chana thangna polom kaya fagat khre Second ni khudingi wakhalaina naraba miyoi amamam suicide tobada siri Advocate Indira Sangai Express Wari sanarapagi waroi tonganba viral Constitution gi firep hongde Entrepreneurship promote taunaba nongmagi oiba conclave pangthokre Sana keji manga amadi yamlaba WY tablet sing phakre Fogna form Governor na nongmagi oiba conclave hogdokre Artisan singda anuba kaithel gi masak tapi gadavani merger agreement amasung Manipur furup ki oirak iba saktam gi matangda khanane nakre UPRFM da pung 19 gi general strike lauthokre huye landfall nong churopadagi harauru rabasu til amuk taselakpadagi lomi singkok ta khut hapnare paramilitary force thambagi damak state na henba senfam putoklagani chinglemba nongmena kaptuna hatkiba case ke sar hearing pangthokre Justman reserve tokre Red Army Pripak Progi Nipum Dorek Suba Raising Dege Thorom Pangthokre Naharol gi Thogdang Handicraft Haibasi Miam gi Punsi Mahing amasung Traditional Art Preserve Taunabagi Maruiba Medium Amani Governor Bebishana gi case CBI na pakhetragadi Thangwiban Pumbada Sinthalepagi Kongjang Changsilagani Helper oina thamba nupa masa amabu miyoi 15 changduna fuki haiba case ki tarahum direct suba Sakhi gi statement magistrate api khre BJP gi worker amana MSU gi volunteer ama fu khre Sana Laiba Saugat Pinaba Watpana Kudaiba Singh Awaba Mayok Neduna Lakpani Governor Ikang Thokibana Kaithil Singda Yelho nga Sing Ningtina Uba Fangdre Yelho nga Marang Kahenaba Lenga Ki Thoksil Mahiyan Mangamdre Param Chumdaba Asata Ki Polom Kiamrum Fagat Kre Rims Ki Thogdok JSC Gi Mihut Singna Chief Minister Unakre Ishel Express Engineer Singna Lambi Thong Sem Savada Yamna Seshina Data Collection Togdabani Apiba Matam Gi Manungda Loishina Bahonagadabani Biswajit Food safety ki rule ngak tana yolamba polam sing faction of hagat kre
Sintha lepagi khongjang changchingani. Iraiba Babishana Mishi CBI da Sinedrabadi October 13 dagi khongjang changchinba horagani. Nupi entrepreneur singda thauna piduna Helum Handicraft ki pothok hena puthokna bahona se Mary Kom gi nipalak suba medal fanglagani. Loisilak pada maroi bapau amukhana pizari. Yoga masana ase hena phagat hanaba amadi ningthina yokhatuna thamnaba yoga council ama sembagi tangai fadaba laire haina Governor Dr. Nazma Heptullah na fongdokre. Manipur corruption thingba natraga hanta hanbada RTI na achauba mateng oigani haina Right to Information Week palan thoram loisinbagi thoram the speaker Y Khemchan na fongdokre. Amadi Mera Hau Chongbagi Thoram State ke Thakta Punna Kangla da Pangthok Minasi Machoy Pangthok Tuna Maring Marang Hanba Tobigano Haina Organizing Committee na appeal tawkre. Hauzeki Times of Manipur ni pizaba nungthil gi pau matang sta loisinjare ahenba pau ga loinana numidang pung mapal da muk phangbigani.